Manipur Top Trending News na tungan-tungan ba reliable source hindi lakot-jaraga mata-matang di oiba maru oiba ipausing patukuna khanghanjari puya mai thaki bagi chahi chani ga mawdra humdoi suban nungsing tharom puari amam numit pangthok lagani pumanil matam amada Santidas Gosaina akoigi maitei gi senglaba puya sing taron mai thaki haiba khangminasi loifau tamiyu puya mai thaki bagi chahi chani ga humdra humdoi suba ningsing tharom puari gi amam numit pangthok lagani haina puya mai thaki bagi apunba ningsing lup pumanil gi convener Khoiram Radha gi chirol amana phongdorkli chirol china makha taraduna ngasi malemda chakot khraba lepak singna makhoi gi mapa mapuna aruba record document kya bo ningthina nga chendra thambirambana atopa phurup singi mamanga takthokna himba ngamjari South East Asia da chahi lising kaya maning tambal lepak oirkiba madungai gi iramdam kangleipak ngasi gi Manipur nation asigi inat amasung lining gi phajarba top up matik mangam lairaki adubu laiba thibdi mapalamdagi sangsilakpa hu puba nonglei nungsit aduna kunaisigi inat amasung lining laisolgi chanarolda chauna chetheng piraki amuksu culture chawba kharana puwari tangka kharada kunaisigi phajakraba masak maral mayam sibu ururaga yeikhai thugainingba mahaningba okidabasунate masigumba laibak thiba thawdosing asigi manungda maitei ayamba ningthau pamhimna panba haukiba kumja 1709 gi August kunga nipan thawangi kunga humdoi nipan ba Bengali tha Badra Masi gi taraga taruk thawan michak marina panba yumcha kaisagi matungdagi hauraga mahakna ningthau oina panba hauba matam kumja 1748 ki me nipan kalen gi tara nipan ba Bengali tha Baisak Mas ki kunga nipani thawan michak tarmathoina panba yumcha kaisa phawgi sanglaba chahi kunthraga nipanga tha nipan numit tarani asigi manungda iram damsigi inaki masakta asuki matik yamna chawna akaiba piramki asumna mayang lamboiba Santidas Gosaina maitei mayek na iba lairik sing ubada ningthau Garinivas pamhibada lairik sing asi migi lairik nate laigi lairik ni taibang panbada yamna kupna leiba lairik ni arubani aduna maina namna thadok lo haiki madudagi ningthaugi paktang matung ina lamdamsida phangba puya makai Kangla Utra mamangda puraki asumna purupsigi kangkul malem laimaidagi musatnaba Santidas Gosai amadi mahaki khongloi Naran Das amadi Bagban Das ka loktunerga puya laiksing adumai thadokhanki masigumba puya mai thakiba adubu iramdamsigi puwaida munaidraba awaba amubagi mayekna iduna lairi puwa mai thakraba matungda oyeklebasina aikoi isagi lining laisol karimata laijadabadawna mingondagi matau tamlaga hingba purup oina hinglaki puya mai tharamdrabadi masi punmaksi thoklamloidabani maramasina lamdamsigi miyamna kaidawnungdasu kawbu ngamloidaba ningthauksigi matamda thokiba puya mai thakibagi numit adu kumja 19 kuntrangani thoigi October 5 dani nongkhrang iruppa thawdoksi sakapta 1651 gi wakchingi thanil yumchakaisa numit kumja 1730 gi January 3 da thokiba thawdokni aduna nongkhrang iruppa thawdoki matung kumja 1932 October manga meragi taraga tare nipanba nomaji numita puya mai thaki kumja 1932 gi meragi taraga tare nipanba nomaji numita puya mai thaki haibasi tungan belari kya damek seng iduna lerami kumja 1732 gi meragi taraga tare nipanba nomaji numita thokiba puya mai thaki bagi numit asibu pumanil kangaipakna miyamga punna kosan maduna puwari gi amamba numit haina chahi khudingi ningching thoram pangthokna lakli handak chahi gi oinasu Thasigi nipan meragi taraga tari nipan ba yumcha kaisa numit sida mapung oiba thorom oina uripok Naureng thongi yumnam Keso Singha Community Hall da ayupung tara ta matamda pangthok lagani numit asi yelhomi ekhoigi laikha takiba numit ni maramaduna numit asida makal amatagi harau kumai film lila drama amadi hauksina singba tawiganu ekhoina landam asigi phurup amadi inaki saktam na chanabagi damak puwarigi liklam chat khongul liba amadi inaki Tanaro yokhanabagi maikaida akanba miyeng thamlibagi maramdi leipa amagi natragana miyoi karup amagi haupam masak maong amadi matik mayai humna khanghanbada karup adugi culture na chauna mating oi miyoi karup adugi mi maselgi marakta amaga tanatina haliba nungsi chanabagi lipunna pulibasi culture manurubagi oithoklibani loinana phuruptugi miyamda punna lingjel manana puksel khoijel tinana ingminahan bangami Samna haibada inat lichet haibasi miyoi bagi thawai amadi
wakulonda yawiba mamal yamla posak amani masibu khunai purup amagi sagyeng mingselni haidibani punama asigi yengloga pumanil kanglipakna puyamai thakiba numitpu puwarigi amamba numit oina pangthokli asigumba chahi chani ga mawra humdoi suraba puyamai thakiba ningsing thorom asida lepak miyamna saruk yaduna mapung phanbiu haina asumna paujilakli makha tarakpada lamdam sigi nahasing amadi inkhalakliba angang singna mayek singna khangnanabagi damakta lamdam sigi yek salai leijaba purup kunga mangagi maming hakpa indigenous pillar maikum hangdokre Federation of Haumina achoba thodang loduna lamdam sigi masagi yek salai leijaba aimol anal chiru chothe inpui kabui haram koibu koireng kom lamkang liangmai mau maram maring maitei moyon monsang paumai purum rongmai tangkhul tarau thangal amadi jemai yelho purup punga manga giming hakpa indigenous pillar ama Imphal East ki Thongbung kabui hunjawda saduna lakibadu ngasi hangnobi matung ina purup kunga manga gi miyut singna saruk yaduna maikum hangdokre thorom sigi saruk ama oina indigenous pillar maikum hangdopagi mangoinana purup kunga manga gi yek salai amadi Federation of Haumi gi logo yawba flag amasu Haumi gi president pahenki thorom sida Federation of Haumi gi core committee gi convener Samuel Risom Haumi gi vice president Dr. Hira Kabui amadi atei masak naiba miyoy kya na saruk yagi thorom sida Federation of Haumi gi president Sapa Masa Jadumani na haikibada ang pas da laiba masagi yek salai leijaba yaho purup kunga manga gi amato oiba saktam malemda masak taknaba indigenous pillar asi yungbani mapandigi hajilakpa mitop niancha singna idam damsibu yosinaba honari idam damsigi yelho purup singna iripak ngaknaba chap chaba firep logjabani maitei purup khakna tangkul purup khakna na tagana yelho purup ama khakna manipur ngakpa ngamloi lamdam sina laiba yek salai leijaba idam damsigi mapu oiriba hawrangaidagi lerklaba yelho purup singi amata oiba pangalna idam damsi ngakadabani lamdam sida laiba yelho purup singda laikraba ipa aipo singa sinabiramba idam damsi ngasigi icha isu oiba ikoina ngakminaba changi masigi damak yelho purup kunga mangana punna ngaknaba tanja lominabani haina makna makha taduna phongdorakli video si pawdamada soikilam kibawa basu ngakpigani channel si bunuk sibiduna share amadi subscribe tawbibi damak haingai tan tharap phongdoksari amadi makha tanamyam gi seba tawba ngamba ojage